ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯄꯣꯠꯁꯦꯝ ꯃꯥꯏꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 9 ꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯦꯝꯕꯒꯤ ꯃꯀꯨꯕꯣꯛ ꯑꯣꯏꯔꯤꯕ ꯊꯣꯏꯅꯨꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯒ ꯑꯃꯥꯏꯕ ꯊꯝꯕꯧꯒꯅ ꯂꯥꯏꯅꯤꯡꯊꯧ ꯀꯥ ꯑꯗꯨꯗ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄꯒ ꯊꯝꯕꯧꯒꯤ ꯃꯁꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯗꯨꯃꯛ ꯐꯥꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯄꯗꯒꯤ "ꯏꯇꯥꯎ, ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯠꯇꯦ, ꯃꯄꯥꯜꯗꯅ ꯑꯩꯒꯤ ꯏꯌꯥꯅꯨꯄꯥꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗ꯭ꯔꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯏꯃꯨꯡ ꯑꯁꯤꯗ ꯂꯥꯏꯅꯤꯡꯊꯧ ꯈꯣꯏꯔꯝꯂꯒ ꯑꯩꯒꯤ ꯏꯌꯥꯅꯨꯄꯥꯗꯨꯕꯨ ꯐꯪꯒꯗꯧꯔꯤꯕ꯭ꯔꯣ? ꯏꯇꯥꯎ, ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯑꯣꯏꯕ ꯃꯥꯏꯕꯒꯤ ꯑꯣꯏꯕ ꯊꯕꯛꯅꯤ꯫ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯂꯩꯕꯤꯌꯨ꯫ ꯑꯩ ꯊꯕꯛ ꯃꯊꯪ ꯄꯥꯏꯈꯠꯆꯔꯛꯀꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯊꯝꯕꯧ ꯂꯥꯏꯅꯤꯡꯊꯧ ꯀꯥ ꯑꯗꯨꯗ ꯐꯝꯊꯔꯒ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯟꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯂꯥꯏꯔꯣꯟ ꯁꯣꯜꯂꯤꯕꯗꯨ ꯂꯦꯞꯂꯒ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯊꯣꯏꯅꯨꯒꯤ ꯃꯄꯥ ꯑꯗꯨꯗ "ꯏꯇꯥꯎ, ꯃꯐꯝ ꯑꯁꯤꯗ ꯑꯀꯤꯕ ꯁꯛꯇꯝ ꯈꯔ ꯎꯔꯛꯀꯅꯤ, ꯃꯗꯨ ꯅꯍꯥꯛꯅ ꯀꯤꯕ ꯌꯥꯗꯦ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯑꯀꯤꯕ ꯁꯛꯇꯝꯁꯤꯡ ꯑꯗꯨꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯅꯍꯥꯛ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯌꯨꯀꯣ, ꯅꯤꯄꯥ ꯊꯣꯛꯎ, ꯀꯤꯕ ꯌꯥꯗꯦ ꯏꯇꯥꯎ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯊꯝꯕꯧ ꯂꯥꯏꯔꯣꯟ ꯁꯣꯜꯂꯤꯕꯗꯨ ꯃꯈꯥ ꯆꯠꯊꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯀꯗ ꯂꯥꯏꯅꯤꯡꯊꯧ ꯂꯩꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯃꯤꯑꯣꯏ ꯑꯃ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯧꯒꯤ ꯃꯃꯥꯟꯅꯕ ꯊꯣꯏꯅꯨꯒꯤꯅ ꯃꯄꯥꯕꯨꯡ ꯑꯣꯏꯔꯤꯕ ꯑꯗꯨꯅ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯍꯦꯝꯕꯗꯣ ꯃꯇꯨꯡ ꯍꯜꯂꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯅꯨꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨ ꯀꯤꯈꯤꯕꯅ ꯃꯁꯥꯗꯣ ꯊꯛ ꯅꯤꯛꯂꯕꯅꯤ꯫ ꯀꯣꯛꯆꯥꯎꯕꯤ ꯀꯥꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯤꯕ ꯍꯦꯝꯕ ꯑꯗꯨ ꯎꯕꯗ ꯊꯣꯏꯅꯨꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯗꯤ ꯏꯄꯥꯏ ꯊꯕꯥꯏꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯏꯇꯥꯎ, ꯍꯦꯝꯕꯗꯨ ꯆꯪꯉꯛꯂꯦ", ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯤꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯃꯨꯡ ꯑꯗꯨꯗꯁꯨ ꯀꯣꯜ ꯂꯤꯛ ꯆꯈꯥꯏꯕ ꯑꯃꯗꯤ ꯀꯅꯥꯅꯣ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯇꯥꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯃꯃꯤꯠꯇꯣ ꯆꯦꯠ ꯎꯏꯁꯤꯜꯂꯒ "ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯄꯥꯕꯨꯡꯅ "ꯀꯅꯥꯗꯅꯣ ꯃꯥꯅ ꯍꯪꯂꯤꯕꯁꯤꯕꯣ?" ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ "ꯅꯍꯥꯛꯅ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯍꯥꯛꯅ ꯌꯥꯗ꯭ꯔꯕꯅꯤꯅ, ꯄꯥꯝꯗ꯭ꯔꯕꯅꯤꯅ ꯅꯪꯕꯨ ꯑꯩꯅ ꯂꯥꯏꯍꯟ ꯇꯧꯔꯒꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯅꯪꯒꯤ ꯅꯑꯣꯡꯅ ꯇꯧꯕꯁꯤ ꯑꯩꯅ ꯌꯦꯡꯊꯣꯛꯄꯅꯤ꯫ ꯌꯥꯔꯒꯗꯤ" ꯍꯥꯏꯗꯨꯅ "ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯍꯥꯛ ꯑꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯧꯔꯛꯇ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯕꯇ ꯅꯠꯇꯅ ꯏꯁꯥꯁꯤ ꯄꯨꯛꯅꯤꯡꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯍꯥꯛꯅ ꯊꯣꯛꯍꯜꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯃꯤꯡꯆꯠꯀꯤꯗꯃꯛ, ꯑꯩꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯅꯪꯕꯨ ꯑꯩꯅ ꯃꯥꯡꯍꯜꯂꯒꯅꯤ꯫ ꯑꯗꯨꯒ ꯆꯝꯖꯔꯕ, ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯏꯃꯨꯡ ꯑꯁꯤꯕꯨꯁꯨ ꯅꯍꯥꯛꯅ ꯑꯋꯥꯕ ꯄꯤꯕꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯂꯧꯁꯤꯜꯂꯒꯗꯕꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯝꯕꯧꯅ ꯃꯈꯨꯠ ꯑꯗꯣ ꯀꯗꯥꯏꯗꯅꯣ ꯑꯃꯗ ꯂꯥꯝꯃꯛꯂꯒ ꯃꯈꯨꯠ ꯑꯗꯨꯅ ꯈꯨꯇꯨꯝ ꯀꯟꯅ ꯇꯥꯁꯤꯟꯈꯤ꯫ ꯃꯈꯨꯠ ꯑꯗꯨꯅ ꯈꯨꯇꯨꯝ ꯍꯦꯛ ꯇꯥꯁꯤꯟꯈꯤꯕꯒ ꯑꯃꯥꯏꯕ ꯊꯝꯕꯧ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯊꯧꯕꯗꯣ ꯃꯥꯡꯒꯣꯜꯖꯥꯎꯅ ꯌꯥꯝꯅ ꯀꯟꯅ ꯂꯩꯇꯥꯏꯅꯔꯤ꯫ ꯃꯥꯡꯒꯣꯜꯖꯥꯎꯅ ꯈꯪꯂꯤ ꯇꯧꯔꯤꯕꯁꯤ ꯑꯁꯣꯝꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯐꯔꯣꯏ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯔꯤꯅꯣ ꯈꯔ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯁꯠꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯊꯧꯕꯗꯤ ꯁꯣꯝꯗ ꯐꯔ ꯍꯥꯏꯔꯤ꯫ ꯑꯃꯥꯏꯕ ꯃꯥꯡꯒꯣꯜꯖꯥꯎꯒꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯊꯣꯛꯅꯔꯛꯂꯕꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯧ ꯑꯇꯣꯟꯕꯤ ꯑꯗꯨꯗꯁꯨ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯁꯦ ꯇꯧꯔꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯅꯨꯄꯥ ꯑꯃ ꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯅ ताकपदी लम खुदिमक्ता लेरिबा मियोइसिंग असिदा हारिबा लैना लैचत असे लाक्लबा जातला हाइदुना मंगोलजाउगी इमुंगी मिसिंगना खनरी सोमदा मंगोलजाउना तौरिबा थबक अदुदी युंगी मियोइसिंगना करी अमता खंगबा नति मसिगी मतुंग मंगोलजाउना थौबदा महांगना हाइरक्ली इबुंगो नाहाकिसे करिगुम्बा अमा तौरदि यारारोइ मरमदुना खुदक असिदा अथुबा मतमदा नंगी नहुट नरेंग सिंगदुना कनागुम्बा मियोइ अमा पीद्रबदी अवाफमदा तारगनि नाहाक असि
Maram aduna hayu nahak kanada piningi. Adumna hairakpada thawbana karino oja Maiba haibidibtubo. Aina hembada tau haiduna haikraga aingonda oina kapsilakdabro. Adumna hairakpadutta Mangol Zau hai karino na haidibutubo haiduna leiriba singadutta tingak yenglai. Mahak ya koida leiriba singaduna khanglei haujikti Mangol Zau amati thawba makoi ani manaraduna kanagumba miyoi amabu awa ana tahannabagidamakta sillure haibasi. Madudagi Maiba aduna laihan tawrakpada Mangol Zau gi mamung nupita panbadagi Mangol Zau na mato satlaga thawbada amuk taisanbani haibasi thawbuna khangdrabasu Mangol Zau gi machasingnadi khanglei. Adumna khanglakpadagi sauningdaduna walang kari amata hairamdana imungda parap changnakhi. Tauriba asida Mangol Zau na thawbada hai ibungo nangi sei soidana farnaba honage. Ai imungda ngahakta changlukhige aduga pot ama lokthoklukhige. Asumna hairamlaga Mangol Zau imungda parap changkhre. Masigi matung mahakna charik amabu puthurakli. Aduga charik asida lewa khara solaga hairakli. Ibungo masigi charik se nangi ngaksamda sijallu. Charik asi sek sibaga nahakki nasa asida leramba phattaba tongaitaba yegliba thilliba punamak loinamak phakhragadabani. Tawudabu charik ase yamna kuina chatloi. Thabak asi mikup kharageni aduna nahakna pharine matammadutta lai ama khoiram hudabani. Haiba lai asi yamna thuna khoiram hurabadi nahakki punsida awana kari amata changba ngamloidabani. Aduga I thokpa posak ama sarentangadabani haibadi yelhin thagadabani. Yen oigera ama oigera nganu oirabasu yai. Adumna hairapata thawbana karino oja Maiba haibadu. Haujipu karaidagi yen thirugadoribano. Iraikai ikhungang oidana aigi nupi asi tharaga natragasu phone tawraga mi kaugani sunati. Ibungo adugidamakati karimata khalugano. Nangi wajagi lei. Paisadu tang khara hanjalaga loire. Adumna hairakpada thawbana hoi paisagidi aina thokpa tawrage hairakli. Matam maduta Maiba Mangol Zau nganu amabu puthurakli. Matam maduta thawbana Maiba Mangol Zau da hairakli. Lai su nganu jaba waireko. Nganu haiba sasi lai khangdi mi khangdi loina pamnaba wa waireko. Adumna murum solakpaduta Mangol Zau na hai. Adumna khanganune lai gi makha poliko. Fare adudi hawjik aikoina lai khurumba si hawunaba tawrasi. Adumna he hairakpaga Mangol Zau ikhang hawtana kanagumba amana mahaki mananganta khongpakna kaurakpagum tang launa kaurakpadagi Mangol Zau leimai upsinduna tui. Mangol Zau gi mu aduta leiriba thawba amati Mangol Zau gi mamung nupi amadi Mangol Zau gi macha nupa singado kedonarba jano haduna sat jingrai. Mangol Zau leimai da upsalaga targa lerambatuta Mangol Zau gi macha nupa aduna kari amuk tawrobagi pabung haiduna hangi. Mangol Zau kaisu tawdi haiduna tapna hawgalakli. Mangol Zau khangi hawjikti mahak maithiragani haibasi. Matamaduda Mangol Zau na thawbada tawriba adu phanbagi mahut mahakna thakhiba hawdongado mapangal hena kananapa amati leiriba singadubu mahan takananapagidamukta honarakli. Matamaduda Maiba Mangol Zau na mahakna thakhiba hawdongadu hawji yomadugi manungda leiribra haiduna mahakna pukamamada amuba ising khara haiduraktuna yengli. Hairiba amuba ising asi maitan makum sugaiduna semkhiba isingni. Mado Maiba Mangol Zau na mahaki kada section na dumak thamlibani laitin gi maramda sijinnanabagidamukta. Masidagi Mangol Zau na ising adu jengnakpada uri. Hembado magi yumgi yena khagi yamna songba mafam amada lumduna leiribado. Aduga mahakse wakhalsu tadri mahaki akoibada hawdong amubi aduna koichatchatuna leiri. Masina hembana lawba khongba amadi mayam sinanga ngasaknabado karimada tahanti. Aduga hembana su mayamdo udri mayamna su hembabu udri. Adumna tawrokpa adu urubada Mangol Zau ho adunidana ngasigi numita mahak ko soidana aina manghalagadabani. Adumna mahakna hembada yingningi matam madutta imunglomda karigumba mangalama phaurakli. Haibadi hembagi imungda karigumba arangba mangalama phaurakpa dutta Maiba Mangol Zau karino haiduna amuk jengnakam matamdadi imung adugi manungda miyoi ani khakna
lai tin ki oiba maramda ira thoni thoram pangthoklibadu uri madu ubada amaiba mangol jaw mangledana sidi haiduna lumdru leiriba hembabu mahakna magi lewa mantrana sijinnaduna kauthorakli somdana kamdori thambaudo lening thoka adutta yamna kana amaiba mangol jawta magi mahaina on khraba posematu thajinnana bagidamukta tawrakli adubu hauja halliba laihal aduti mangol jawda changadoribani adubu mangol jawda ngasai thakiba pot adu thaubuda haujik jawraga leiribani na thaubuda ki amuk lokthukpa ma changadori maramaduna amaiba thambawna kaya da utat padat ka haidiba maibanone haiduna yam shawri aduma leiringai mathamaduta ikhang khanguduna thongado dong thilakli aduga mayamsu ya langnarakli adumna ya langakpa thongaduta dong thilakpaduta amaiba thambawna hai kari tawrabagi haiduna hangakli adumna hanglakpaduta mangonda leiriba miya maduna hembato halakli mahangna thongase phakainaba tawribani hairi wa adu tabada thambau khangi hebana mokoina lai khuramliba si thugainabagi da makta tawraklibani haibasi mafam masada mahanga lai khuramgaduri haibasi hembagi masada phattaba potsem lewa tharakliba potsem tawriba amaiba adunani haibase khangakli matam maduda amaiba thambawna phare adu oirabadi nahak haujik laklabanina aina nangbu laknabagi da makta tawriba thabagasi loisinba tare aduga hemba nangoda lietliba tinjetliba layetliba singasi ai hakna sodina panaragani adumna hairaga mahakna murum lewa khara solaga laning thogi ka arudagi tholakli matungdana thoinugi mapado ineraklibani matam madutta mapanda leiriba sing aduda karisu pharoraganu hembado aigi inakta changhal u haiduna thongado hangdoktuna thammi tanja aduta hembado yamna shauna chongchilaktuna amaiba thambaugi makhori charam paiduna metkhri matam maduda amaiba thambawna lewa ama makutta solaga hauji jensalakliba hembagi marai bakta pop launa thabada hembado wakhal mangduna takhri matam maduda amaiba thambawna tas adu mangaidana phai khangani do asumna hairaga amaiba thambawna murum lewa khara soli asumna solaga mahakki manakta leiriba khujai aduta munna yenglaga khujai adugi manungdi yauriba taren singado mahakna lokalaklaga tap launa paikalaklaga hembagi marai bakta tap napsili adumna tawrakpadutte hembati naman khraduna yamna kanna lawrakhi adumna lawrakpaduta thambawna law nanga lawribadu taraga asomda amaiba ado makok mamai ngohonge asumna hairaga amaiba thambawna mahaki khujai adugi isingdo hembagi makokta liri amu haidharai adumna tawrakpaduta asomdana kamdori mangol jaw mahaki masado lembu watpa ngamsilaktri ikhang hauduna mahaki mabuk adusu kangkhalakhi adumna tawrakpaduta mangol jaw haujikti mahana tuition khiba jaga adudagi haugatlamlaga pom launa haithakhraka lemai aduta yamna wana solma pi honduna isasa nakhoibo mukadi launi aibo mukadi kallune haiduna leiriba singaduda hairakli aduga thawbagi masada tawramba adusu henjalakli matam maduta amaiba thambawna phattaba tawbana khoidi mafam masat thamlaroi asumna hairaga hembagi marai bakta napliba taren mana ado mahana suru amu noi khairaklaga hembagi mayada amu namchelli adumna torokpa aduta somdona kamdori mangol jawgi yanung aduta karino khangdaba yamna saba aduga yamna su thuppa karigumba amana maya ado aduda hapchalakugum haujikti maya ha kaduna mangol jaw amadi thauba leikhalakle thauba amadi mangol jawna tawrimo aduta karino makhuna tawriba sibo haiduna mangol jawgi machanupa singaduna yengdun leiri aduga thaubasu mahaki nupi latana ngakna lengdun leiri bani adumna sumang thilong aduta kolaw lawnarakpa aduta yumthangnabada leiba miyoising chensennarakli kari tawrabano haiduna waramliba mo adu ubada mayamsing aduna hainei lai sanabadagi thabaksing ase toroklibani maramaduna makoising ase aikone nusiruba yabaja nati haiduna mayamsing aduna saunnarakli somdana kamdauri thambawna phare haujikti lai loisenbagi matam jorokle maramaduna nakhoi punamak takna tumna mangloko haiduna
ꯍꯦꯝꯕꯒꯤ ꯃꯍꯥꯛꯀꯤ ꯊꯕꯥꯛꯇ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯃꯍꯥꯛꯀꯤ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯉꯁꯥꯏꯗꯒꯤ ꯃꯍꯥꯛꯅ ꯕꯤꯔꯤ ꯕꯤꯔꯤ ꯅꯣꯈꯥꯏꯔꯤꯕ ꯂꯩ ꯑꯃꯗꯤ ꯆꯝꯄ꯭ꯔꯥꯗꯣ ꯃꯍꯥꯛꯅ ꯂꯧꯈꯠꯂꯛꯂꯒ ꯍꯦꯝꯕꯒꯤ ꯊꯕꯥꯛꯇ ꯄꯣꯗ꯭ꯔꯣꯞ ꯄꯣꯗ꯭ꯔꯣꯞ ꯊꯣꯝꯖꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯒꯤ ꯃꯌꯥꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯨꯕ ꯃꯩꯈꯨ ꯑꯃ ꯈꯪꯄꯥꯏ ꯄꯥꯏꯊꯣꯔꯛꯂꯤ ꯑꯗꯨꯝꯅ ꯄꯥꯏꯊꯣꯔꯛꯂꯒ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃ ꯑꯣꯟꯗꯨꯅ ꯃꯤꯌꯥꯎ ꯃꯤꯌꯥꯎ ꯈꯣꯡꯗꯨꯅ ꯐꯛꯂꯥꯡ ꯐꯥꯎꯗꯨꯅ ꯆꯠꯈ꯭ꯔꯤ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯗꯤ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯌꯨꯝ ꯁꯤꯗꯕ ꯍꯥꯏꯗꯨꯅ ꯁꯣꯜꯂꯒ ꯃꯌꯥꯝ ꯑꯗꯣ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯛꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯧꯅ ꯉꯥꯏꯈꯣ ꯅꯈꯣꯏ ꯌꯨꯝ ꯌꯧꯅꯗꯤ ꯆꯠꯈꯤꯒꯅꯨ ꯊꯕꯛ ꯑꯁꯤ ꯂꯣꯏꯗ꯭ꯔꯤ ꯅꯈꯣꯏꯅ ꯌꯨꯝ ꯌꯧꯗꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯏꯟꯅꯈ꯭ꯔꯒꯅꯤ ꯌꯨꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯌꯨ ꯍꯣꯔꯦꯟ ꯑꯩꯅ ꯃꯌꯥꯝ ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯒꯅꯤ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝ ꯌꯨꯝꯗ ꯍꯟꯕꯤꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯁꯨ ꯀꯤꯔꯗꯨꯅ ꯇꯨꯃꯤꯟ ꯑꯃꯨꯛ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯩꯅꯔꯤ ꯁꯣꯝꯗ ꯊꯝꯕꯧꯅ ꯐꯩ ꯊꯕꯛ ꯑꯁꯦ ꯂꯣꯏꯁꯤꯜꯂꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯦꯝꯕꯕꯨ ꯐꯗ꯭ꯔꯥꯛ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯂꯩꯋꯥ ꯈꯔ murum ꯁꯣꯜꯂꯤ ꯑꯗꯨꯒ ꯊꯕꯥꯛ ꯑꯗꯨꯗ ꯇꯞꯅ ꯅꯥꯟꯊꯔꯤ ꯁꯣꯔ ꯐꯨꯟꯒꯠꯄꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯝꯂꯕ ꯍꯦꯝꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯛꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥꯈꯜꯗꯤ ꯇꯥꯗ꯭ꯔꯤ ꯁꯣꯝꯗꯅ ꯊꯝꯕꯧ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯑꯣꯏ ꯈꯔꯗ ꯍꯦꯝꯕꯕꯨ ꯁꯦꯟꯅꯧ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯊꯝꯕꯧ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕ ꯃꯥꯏꯀꯩꯔꯣꯝꯗ ꯄꯔꯞ ꯆꯠꯈꯤ ꯑꯗꯨꯒ ꯀꯥꯆꯤꯜ ꯑꯃꯗ ꯃꯍꯥꯛꯅ ꯍꯩꯔꯝ ꯈꯔ ꯂꯩꯔꯝ ꯈꯔ ꯂꯥꯇꯣꯟꯗ ꯍꯥꯞꯂꯒ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯇꯞꯅ ꯂꯩꯊꯣꯔꯛꯂꯒ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯎꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯃꯤꯀꯨꯞ ꯈꯔꯗꯤ ꯑꯩꯉꯣꯟꯗ ꯌꯦꯡꯕꯤꯔꯛꯀꯅꯨ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯉꯣꯟꯗ ꯍꯨꯔꯥꯟꯗꯨꯅ ꯌꯦꯡꯂꯝꯕ ꯊꯣꯛꯂꯕꯗꯤ ꯃꯤꯑꯣꯏ ꯑꯗꯣ ꯈꯨꯗꯛꯇ ꯉꯧꯗꯣꯡ ꯍꯥꯏꯒꯠꯇꯨꯅ ꯋꯥꯟꯊꯔꯒ ꯃꯍꯥꯛꯁꯤ ꯉꯥꯎꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯃꯤꯠ ꯎꯔꯔꯣꯏ ꯑꯩꯅꯁꯨ ꯀꯟꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯃꯌꯥꯝ ꯌꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯁꯨꯡꯌꯦꯡ ꯌꯦꯡꯕꯤꯔꯛꯀꯅꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯇꯨꯡ ꯑꯣꯟꯁꯤꯟꯕꯤꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯁꯨ ꯀꯤꯔꯕꯅꯤꯅ ꯑꯣꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯗꯤ ꯄꯪꯀꯤꯗ ꯀꯤꯔꯗꯨꯅ ꯑꯃꯥꯏꯕ ꯊꯝꯕꯧꯗ ꯃꯇꯨꯡ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯅꯈ꯭ꯔꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯍꯣꯔꯦꯟ ꯑꯩꯅ ꯃꯌꯥꯝ ꯌꯥꯔꯦ ꯑꯩꯉꯣꯟꯗ ꯃꯥꯏ ꯂꯩꯁꯟꯕꯤꯔꯛꯂꯣ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯃꯌꯥꯝ ꯂꯩꯁꯜꯂꯛꯀꯗꯕꯅꯤ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯊꯝꯕꯧꯗꯤ ꯂꯥꯏꯔꯣꯟ ꯁꯣꯟꯕ ꯍꯧꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯀꯤꯅꯔꯗꯨꯅ ꯂꯣꯏꯅꯃꯛ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯅꯈꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯊꯝꯕꯧ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯂꯥ ꯑꯃꯒꯤ ꯃꯊꯛꯇ ꯐꯝꯊꯈ꯭ꯔꯤ ꯑꯗꯨꯗꯨꯒ ꯂꯩꯋꯥ murum ꯁꯣꯟꯗꯨꯅ ꯍꯧꯖꯤꯛ ꯐꯛꯂꯥꯡ ꯐꯥꯎꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯁꯥꯏꯖꯤꯟ ꯁꯌꯥ ꯑꯃꯗꯤ ꯌꯨꯝꯊꯛꯇ ꯀꯣꯏꯂꯣꯠ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯨꯕꯨ ꯀꯧꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯀꯧꯕ ꯍꯧꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧ ꯂꯩꯃꯥꯏꯗꯒꯤ ꯐꯨꯠꯈꯥꯏ ꯑꯃꯒꯤ ꯆꯥꯡ ꯋꯥꯡꯈꯠꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯑꯗꯨꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯣ ꯆꯪꯁꯤꯜꯂꯛꯂꯤ ꯈꯣꯡꯂꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯅꯅꯤꯡꯇꯝꯅ ꯂꯃꯟ ꯈꯨꯝꯂꯨ ꯀꯔꯤꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛꯅ ꯂꯥꯛꯂꯤꯕꯅꯣ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯂꯩꯐꯝ ꯂꯩꯇꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯌꯥꯍꯧꯗꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯊꯝꯕꯧꯅ ꯍꯥꯏꯔꯛꯂꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯣ ꯈꯣꯡꯂꯗꯨꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯊꯝꯕꯧ ꯂꯥꯏꯔꯣꯟ ꯁꯣꯟꯕ ꯂꯦꯞꯄ ꯅꯠꯇꯦ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯣ ꯌꯥꯡꯅ ꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯃꯥꯡꯒꯣꯜꯖꯥꯎꯒꯤ ꯃꯅꯥꯛꯇ ꯊꯣꯔꯛꯂꯤ ꯀꯗꯣꯝꯗꯒꯤ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃ ꯃꯉꯛꯁꯝꯗ ꯆꯔꯤꯛ ꯑꯃ ꯀꯤꯔꯒ ꯊꯣꯛꯂꯛꯄ ꯑꯗꯨ ꯎꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯤꯕꯅ ꯂꯣꯏꯅꯔꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯣ ꯏꯂꯪ ꯂꯪꯅ ꯉꯛꯁꯪ ꯉꯥꯡꯅ ꯄꯥꯡꯂꯤ ꯃꯨꯃꯟꯕꯅ ꯂꯪꯈꯠꯄ ꯑꯃ ꯌꯥꯎꯔꯕ ꯍꯧꯗꯣꯡ ꯑꯃꯨꯕꯤꯅꯤ ꯃꯍꯥꯛꯅ ꯈꯣꯡꯕꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯂꯤ ꯃꯉꯛꯁꯝꯗ ꯆꯔꯤꯛ ꯑꯃꯁꯨ ꯆꯤꯔꯤꯛ ꯌꯥꯜꯂꯛꯄ ꯑꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯤꯅꯕꯅ ꯂꯣꯏꯔꯤ ꯍꯧꯗꯣꯡ ꯑꯁꯤꯅ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯉꯛꯅꯔꯤ ꯍꯧꯗꯣꯡ ꯑꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯄ ꯑꯗꯨꯗ ꯃꯥꯡꯒꯣꯜꯖꯥꯎ ꯈꯪꯂꯤ ꯃꯍꯥꯛ ꯉꯁꯤ ꯁꯤꯔꯒꯅꯤ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯡꯒꯣꯜꯖꯥꯎꯅ ꯊꯧꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯧꯕ ꯅꯍꯥꯛ ꯑꯩꯕꯨꯗꯤ ꯉꯥꯛꯄꯤꯌꯨꯀꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯤ ꯑꯗꯨꯝꯅ ꯍꯦꯛ ꯂꯥꯎꯕꯒ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯣ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯥꯡꯒꯣꯜꯖꯥꯎꯒꯤ ꯊꯕꯥꯛꯇ ꯐꯝꯈ꯭ꯔꯤ ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯡꯒꯣꯜꯖꯥꯎꯒꯤ ꯊꯕꯥꯛ ꯑꯗꯣ ꯍꯣꯒꯥꯏꯕ ꯍꯧꯔꯛꯏ ꯃꯥꯡꯒꯣꯜꯖꯥꯎ ꯅꯥꯃꯟꯈꯤꯕꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯌꯥꯝꯁꯨ ꯀꯤꯅꯔꯛꯂꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯥꯡꯒꯣꯜꯖꯥꯎꯒꯤ ꯃꯌꯥ ꯀꯥꯊꯣꯛꯂꯤꯕ ꯑꯗꯨꯗ ꯍꯧꯗꯣꯡ ꯑꯗꯣ ꯅꯝꯗꯨꯅ ꯆꯪꯈ꯭ꯔꯤ ꯑꯗꯨꯒ ꯃꯕꯨꯛ ꯃꯅꯥ ꯂꯣꯏꯅꯃꯛ ꯋꯣꯈꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯡꯒꯣꯜꯖꯥꯎ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯃꯤꯠꯇꯒꯤ ꯏ ꯇꯥꯕ ꯃꯈꯩ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯃꯃꯤꯠ ꯑꯗꯨꯅ ꯂꯧꯊꯣꯛ ꯂꯥꯎꯅ ꯄꯥꯡꯂꯒ ꯊꯕꯥꯛ ꯑꯗꯨꯅ
ꯃꯩꯇꯥꯟꯒꯨꯝꯅ ꯃꯨꯁꯤꯜꯂꯒ ꯀꯥꯊꯦꯛꯂꯒ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯁꯤꯔꯤ ꯃꯪꯒꯣꯜꯖꯥꯎꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯊꯧꯕꯁꯨ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯦꯟꯕꯗꯤ ꯉꯝꯕ ꯅꯠꯇꯦ ꯈꯨꯗꯛ ꯑꯗꯨꯗ ꯃꯪꯒꯣꯜꯖꯥꯎꯒꯤ ꯃꯌꯥꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯍꯧꯗꯣꯡ ꯑꯗꯨ ꯂꯤꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯂꯤ ꯑꯗꯨꯗꯨꯒ ꯊꯧꯕꯒꯤ ꯃꯥꯏꯀꯩꯗ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯪꯒꯣꯜꯖꯥꯎꯒ ꯇꯧꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯍꯥꯛꯄꯨꯁꯨ ꯂꯣꯏꯁꯤꯟꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯧꯕ ꯑꯃꯗꯤ ꯃꯪꯒꯣꯜꯖꯥꯎ ꯃꯤꯒꯤ ꯃꯥꯡꯅꯅꯕ ꯇꯧꯕ ꯐꯠꯇꯅꯕ ꯇꯧꯔꯨꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯊ꯭ꯋꯥꯏ ꯃꯥꯡꯂꯤ ꯊꯧꯕ ꯑꯃꯗꯤ ꯃꯪꯒꯣꯜꯖꯥꯎ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯃꯌꯥꯝ ꯆꯪꯁꯤꯟꯅꯔꯛꯄꯗꯗꯤ ꯃꯈꯣꯏ ꯑꯅꯤꯗꯣꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯗꯨꯅ ꯃꯉꯛꯀꯗꯣ ꯂꯩꯊꯦꯛꯂꯒ ꯃꯁꯥ ꯃꯎ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯊꯦꯛ ꯃꯊꯦꯛ ꯊꯦꯛꯇꯨꯅ ꯁꯤꯔꯒ ꯂꯩꯔꯝꯕꯗꯨ ꯃꯌꯥꯝꯗꯣ ꯌꯥꯝꯅ ꯀꯤꯅꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯝꯕꯧ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯂꯣꯏꯔꯕꯅꯤꯅ ꯃꯍꯥꯛ ꯃꯌꯥꯝꯗ ꯍꯧꯖꯤꯛ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯃꯥꯏ ꯂꯩꯊꯣꯛꯄ ꯌꯥꯔꯒꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝ ꯊꯝꯕꯧꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗꯗꯤ ꯊꯧꯕꯗꯣ ꯂꯦꯞꯈꯠꯂꯒ ꯂꯩꯔꯝꯂꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯂꯣꯏꯔꯦ ꯑꯗꯨꯅ ꯏꯃꯨꯡꯗ ꯆꯪꯕ ꯌꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯊꯝꯕꯧ ꯄꯔꯞ ꯄꯔꯞ ꯆꯪꯉꯛꯂꯤ ꯑꯗꯨꯗꯨꯒ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔ ꯂꯧꯗꯨꯅ ꯍꯦꯝꯕꯕꯨ ꯈꯤꯛꯇꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯜꯂꯛꯂꯤ ꯃꯃꯤꯠꯇꯣ ꯑꯃꯨꯛꯇꯪ ꯄꯥꯡꯊꯣꯛꯂꯝꯂꯒ ꯃꯁꯥꯗꯣ ꯋꯥꯃꯟꯈꯤꯕꯅ ꯑꯃꯨꯛꯁꯨ ꯎꯏꯊꯈ꯭ꯔꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯁꯣꯛꯄꯅꯁꯨ ꯂꯣꯏꯔꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯃꯍꯥꯛꯄꯨ ꯐꯃꯨꯡꯗ ꯃꯌꯥꯝꯗ ꯇꯞꯅ ꯊꯥꯡꯒꯠꯄꯤꯁꯤ ꯍꯥꯏꯗꯨꯅ ꯊꯥꯡꯒꯠꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯣꯛꯂꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯀꯔꯤꯅꯣ ꯃꯅꯥ ꯈꯔ ꯃꯍꯥꯛꯅ ꯁꯨꯒꯥꯏꯗꯨꯅ ꯇꯩꯕꯤꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯝꯕꯧꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯕꯗꯒꯤ ꯍꯦꯝꯕꯒꯤ ꯄꯨꯟꯁꯤꯕꯨꯗꯤ ꯀꯜꯍꯧꯈꯤ ꯑꯗꯨꯒ ꯃꯤꯒꯤ ꯃꯥꯡꯅꯅꯕ ꯍꯣꯠꯅꯔꯝꯂꯤꯕ ꯃꯪꯒꯣꯜꯖꯥꯎ ꯑꯃꯗꯤ ꯊꯧꯕꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯊꯝꯕꯧꯕꯨꯁꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯊꯥꯒꯠꯅꯈꯤ ꯍꯦꯝꯕꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯗꯨꯅ ꯃꯍꯥꯛꯄꯨ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯊꯝꯕꯧꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯈꯤ ꯑꯗꯨꯒ ꯃꯇꯤꯛ ꯆꯥꯕ ꯁꯦꯟꯐꯝ ꯗꯈꯤꯅꯥ ꯀꯠꯄꯤꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈ꯭ꯔꯤ ꯑꯗꯨꯒ ꯃꯤꯒꯤ ꯃꯥꯡꯅꯅꯕ ꯇꯧꯔꯨꯕ ꯃꯪꯒꯣꯜꯖꯥꯎ ꯑꯃꯗꯤ ꯊꯧꯕꯗꯤ ꯃꯄꯨꯟꯁꯤ ꯃꯥꯡꯈꯤ ꯑꯃꯗꯤ ꯊꯧꯕꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯂꯨꯈ꯭ꯔꯥꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯟ ꯄꯤꯔꯝꯈꯤ ꯃꯊꯪ ꯃꯅꯥꯎ ꯀꯥꯏꯗꯅ ꯆꯠꯊꯖꯔꯛꯂꯤꯕ ꯄꯣꯠꯁꯦꯝ ꯃꯥꯏꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯤꯕꯤꯛ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ